अहानबदा मरोबा पाउ पिजरी कोकोमिना लाउथोखिबगी मतुंगिना ngasi mafam kayada miyam amadi mahiroi-singna lambi tangkai thingduna khongjang sangsinki Manipurgi apunbagi saktam kaiba yaroi haiba kholauna ninkhre Manipur lenga ki doctor singna private hospital singda mathau puriba si mathang thagi January amadagi athingba thamle haida ipsana lauthokre amadi Manipur Police Commando na operation sathakre UNLF ki lanmi ani phagatkhre Kurumjari Times of Manipur News yang beri bising KHUMANTHEM jantan na taram noksari hojik miyam da pau santong na pijari Kokomi na ngarang lauthokibagi matungin ngasi lamdam asigi tungan-tungan mafamda miyam na khongjang sangsin ba leptri miyam na section wakat mi fammaga loinena pendaba kholausing laukhre Naga Santi gi wari gi waroshin purakle subnatage khujek pinagadaba khakta ngaire haida Bharat lengak amade Naga Santi gi wari di yauri balup singi lusingba singna phongdokhrabasu ngasi fawbada Bharat lengak amade Manipur lengak ke maikaidage yanakhiba wafam adu miyamda khanghandana leibana Manipur gi apunbagi saktam da kahelakpa yabagi chingnaba leibadage kokomi gi lising makhada sangshiliba khongjang bu sogatuna kongba bazar da maikaidom gi miyamna lambi tangkai thingduna section wakat khongjang sangsin khrai Kongba Maike gi miyamna sangsilaki ba khongjang aduda saruk yakiba kokomi gi assistant coordinator Abdullah Fundre Mayumna Manipur lenga ki lusingba chief minister N Virena kokomi da piki ba thajabasing ngasi phawbada thabak ta onthoktre lamdam asigi miyam gi apamba matungina kokomi na hojik oiriba leibak ki charang na bamadi nungnang ba si yenglaga akhana ba assembly mifam kauna ba haikhrabasu kaungdana leire maramaduna miyamna MLA humpugi mayum amadi quarter da akhana ba assembly gi mifam kauna ba takshin biu Chief Minister N Viren yauna Minister amadi MLA singna Manipur gi apunbagi ngamkhai kairabadi fam thadoke haina hakiba kaya laikre adubu lamdam asigi miyamna pamlibadi MLA humphuna lamdam asigi miyamna chingnariba kaya asi kauhanba center gi lusingba singda taksinba amadi asengba phirep ama lobuduni haiki Masi ista aikoina thamjakiba chirin protest phambiriba aikogi nungsiraba ima ibel sing aikoi ireisa singna MLA gi jumda thomten biro Makoi assembly chalo hai kholau lo biro assembly phawa makoi bu biro makoi assembly legislative assembly dam makoi wari pam lo batangai phadab lei aduga nongdang na maira gi release piyo Kokomina lusingduna changsilakliba khongjang bu sogaladuna ngasi KVS makoi langjing brickfield langjing KVS brick plant langjing amasung KVS brick industries pasoi lamkhai na khusam aduna NH37 gi pasoi lamkhai da lambi tangkhai tingduna section mi phamke Section mi pamaduda do not break Manipur bring solution not problem give face not pace long live Manipur athubada assembly session phangudabane haiba warol singiba placard sing su sizinake Amaromda Kansipurda leiba New Light Public School gi teaching amasung non teaching staff singna loinana mahiroi singna school asige mamangda section mi phamke section mi pamaduda Manipur gi apunba saktam amadi ngamkhai kaiba yaroi haiba kholauke lauke Manipur gi apunbagi saktam kaiba yaroi haina kokomi na sangsilakpa khongjang gi saruk amoina film forum Manipur ne sinduna forum asigi lamphel da leiba complex da section wakan mi phama mafam khrai Manipur film gi lamda leiba mioi singna saruk yaduna famki ba mi phamaduda forum asigi president S Mangol Jauna hojik leiba ke oiriba tangdu leita da ba phibam ama leiriba sida film gi lamda thabak tawriba mioi singi su saruk yauri haiba wakalonda ngasigi mi phamasi pangthokpani Hojik lairiba tangdu laita da phibam asida kokomi na sangsilakpa khongjang khudimakta Manipur film gi lamda lairiba mioi amadi film forum na lepa leitana sawatkani haike Iramda masjid langiba tangdu leita da sina sum henjalaba aduga India government na divide and rule tawdana aikhu bi singtam tongana honori sina makha tarakpa taragadi aikhu kokomi ne lorokpa phirepta aikhu soidna mak saruk yagani hen kanba saruk yagani aikhu madu kaidongoi de so aikhu gi Manipur iramda masida thogalo haiba wafam chi thamjari
Johnston Higher Secondary School की महिरों सिंह नसु कोकोमी की खोंजंग सगोतु नंगसे स्कूल ममांग द ह्यूमन ट्रेन सेमदुना खोंजंग संगसिन के मसिंग यामलबा महिरों सिंह संगसिन की खोंजंग अदुदा पेनदबा खोलाव केयासु लावके पुलिस के कांगबुना पामदबा थोदोक सिंह थोक्तनबा ngaksen की NSMI memadi central government na शांति की वारोसिम प्रोग्राम होना कदा बनी करीगुम्बा मणिपुर की इंटीग्रिटी सोला कदा वा मोंग उरक पता कदी हिमालय बाकी दमक छात्र खुनाई की दमक अकम बखुंजंग चंसिन जगनी हाय ना मीडिया के थ्रू द थमजे कांचीपुर लेबा दिनेश्वरी हायर सेकेंडरी स्कूल की महिरों सिंह नसु इम्फाल मोरे लंबी परिंगे कांचीपुर लंबी तंगाई थिंगदुना ह्यूमन ट्रेन सेमदुना खोंजंग संगसिन की अमदी पेनदबा खोलाव के लावके कोकोमी की खोंजंग सगोतुना सोइबम लेकाई दसु माइकेदुम की मियामना सिटीजन क्लब ममांग द लंबी तंगाई थिंगदुना ह्यूमन ट्रेन सेमदुना खोंजंग संगसिन की Wangkai Kuno Subim Lekai, Amadi Hatagi, Mara Paibising, Amadi Usu School, Heli School, Lekai is the Labor School, Mayam Puna, Kokomigi, Kongzanga Sida, Solidarity Utpo in a question Javanese season. Paugi Maraktan attend the Brematang Nominese. Classic Hospitality Training Institute, a unit of Babina Healthcare and Hospitality Industries Private Limited, initiated by Classic Group of Hotels, brings exciting short-term course, 3 months course in front office operations, 3 months course in food and beverages service operations, 45 days course in personality development and soft skills. Eligibility 12 pass and 18 years to 30 years. Fee structure rupees 15,000 for 3 months and rupees 10,000 for 45 days training. 100% placement assistance with free uniform and study material. Please contact Classic Hospitality Training Institute, Center 1, Babina Diagnostics Building, or Center 2, Hotel Imphal by the Classic. Breaking Matunda Makataba Popizeri. Manipur give private hospital sing Thawai Lalonbagi Dukan Amoina Chalai River Sea Topiu, Amade, Manipur Lengaki doctors in a private hospital sing the Puri Basi, Lak Livalishingani Kungi January Amadage, Atimbatam Lehaina, Ipsagi Secretary Organization, Wycom Ravina Fongdoragli. Kashampata Leva, Ipsagi Officer Pangtopa, Paumi Singa Unabamada, Wafamasima Fongdokibane. Man Makataraduna, Narang Rims the Tokiva Live Tiva Tokok Amada, accident Tokpadage, Soktun Pokalapa Fashion Amabu, Pungama Hena, Lang Chatadabag, Gimatanga, Dr. Amade, Peasant Party Singer Maritona Badage, Tokdokta. Casualty the Puriba Doctor Aduna, casualty ticket counter, Tingjin Benachimba, live activa Tonga Duda, Rimski Superintendent, Yang Chinduna problem adu, Sangdina Duna Makatana, Lying Bahon Kiva, Ipsana Tagapa Fondorle. Adominamak, Asigumba Togasi, Matung the Tokanova action Lakodaningi, Natrabadi, Tungda Yai Haiduna, higher authority order Yaudana Doctor Amana, Toning Bata Torabadi, Tungda Hena, Nuaitaba, Todoka Torpa Yai Haiki. Amaronda, Hosing Manipur Lengaki Lang Sing the test over Amadi, Atopa Lang Patapta, Akanaba Matampiduna, Lang Patapsatava Amadi, Pung Helabadi test over Yahandaba Asi, live activity. Karigumba test over Tarbasu, Dr. Singha private clinic Natraga, Atopa private farm sing the Taduna Toholibasi, Liravana Namna Leva Leva Ashida di Praza sing the Hen, Awaba Pire, Mashida, Marilena Authoritina, Mijang Changduna, Atuba Matam the Lady Asoiba Sing Asi, Semdok Nabahona Bio Haiki. Amaronda, Lengaki Lang sing the Puriba Doctor Singna, Henba Cell, Krafangabidamag, private hospital sing the Puriba Sisu. Live activa Togdok Sing Asi, Ton Bage, Masak Oiri, Aduna, Lak Livalisingani Kungi January Amadage, Lengaki Doctor Singna, private hospital sing the Puribasi, Lepiu, Masitaway the Duna, Makatana Puramatanabadi, Ipsan action Lokotani Haina, Mana Makataki. Yamna Tamoy Shengna, Equigi, patient sing Sibulu in a view, Amadi patient partinasu, Pendi High Haidunasu, Hector Doctor Singa, Ningai Sanana, Wakalum the Tadopio. Authority Emalabani, authority Gahana, Pamina Rakanda, authority Dona Dix, Lorokrakanda, Equate the way about Tominasi, Haiduna, Ipsagi site, Gitamzage. Handak Marak Infal Gimafunka, Tatana Bompo Kai Todoka, Tokrabamatung, Manipur Police and local section Tarongi Sorgamoy and say. Infal is District Police na, Wankai Andro parking area, the parks and the Tibo Humbagitabakre. Infal is District Police additional SP operation, TH Krishna Tumbigi Medium Makada, Infal is Commando Gitimna, Ayupung Mapandage, Pungamarom Satakiba operation Aduda, Varada Leramba Mioi, Mariputra Manga, Masamasagi Saktaxe Potonduna, verification Satake, Maduda, Masagi Saktaxe Yaudaba, Chinabami Mari, Makatana verification Satanapidamak, Pornpart Police Station, the Sinake.
Aina tingkrava lalolup UNLF ki lanmi ani Imphal East Commando na ngarang nungtil singjamai chinga mathaki area dagi fagatpangongkre. Farba miyoi sing adudi urup chinga lekai dagi Muhammad Nizamuddin chahi nifutaruk apokpa Muhammad Wajid Ali amadi kaira wangkem dagi chinga kam David Maitei chahi kuntrani thoi apokpa CH thoiba mitei kawi. Makoi animak lup asigi publicity secretary Mr. Sakhen gi makhada party ki thabak thoram sing pangthoi haiba khangmangam le. Makata ba ain gi oiba thabak lokhanaba singjamai police station da sinakre hairi. Mau Imphal Market Coordination Committee International Peace and Social Advancement IPSA KSA amadi lup asiga chaminariba CSO singna sinduna Imphal gi mapam kya da leptana satharakpa Mau Kaithel seola sigi oina ngasi Imphal West Tera Bazar Ideal Club ta pangthokre Kaithel aduda Mau dagi porakpa makhal mathel gi chana thangnaba manama sing amadi haile kya yonki chawrangna stall kunthra gi mathakta hangkiba Mau Kaithel miyamna mahusagum pochai sing leinaki City Police Station gi manung chanba Thangal Bazar da leiba Virodan Maxwell Hindi Primary and High School gi mamang thangba wall gi nakal da famba haira sing yonba dukan ngarang numidang police gi kangbuna thukai khre kari maram gi damak thuai ribano haiba chapchana khangba ngamdri ningsing ba yabadi mamang da su mahiroi lup amana mafam adu thukai ki balai khrabani Lions Club of Wangjing, Lions Club of International District 322 Dina Sinduna, International Level Peace Poster Contest among us, Journey of Peace Hyper Timda, IRE, College of Teachers Education, Wangjing Amasung, Kongzom Standard English School Adina Kusamaduna, Kongzom Standard English School da Pangtokre. Lions Club of Wangjing President, Narengbam, Rajiv Kumarna, Preside Togduna Pangtokiba Tormaduda, National Teacher Award, Panglakrava Headmaster, Lion Motum Tombi Masa Sing Harau Tayam Oktuna, Ikai Kumnava Utki, Amade, Class 6 Dage, 8 4 category the Pangtokiba contest Aduda, Punna Tungan School Sing Dage, Mahiroi, Humbudrana Saruyake. Peace Poster Contest, Mahaman Tung Sinjaban, Amana Kuzongi, Standard English School, Seda branch, like this one, the IRIDA, Nanga School, Progressive, Academy. School Marimagi, announcing after. Pogi Marathan attend Bremen Tangaluzeri. Simbudo hayo, Kamaina State Asiki examination the Nanga Tofu Ivanova, Aina Sukano Honaba, Aduga position Manufa Watandaba. Larigam na pahabanasu, Larigam na Higani, Makyam Pangani Habdelangani. Aikoy butakpitan biriba, Ozasing Dugi, way of teaching and guidelines sing Dugi, Makayam na Ponbrana Kali, Wasa, Sangdok Naragomse. Nasi na may paknise. Mukta Tutorials critic pizek Mukta Tutorials Handaki oina class 10 amari 12 thagadaba students singi revision class lakliba November 14 gi hauzaragani Center asida hena khudong chaba amana subject amagi course fee subnatagi lupa 3,900 na oigani Kaubiraganu Mukta Tutorials Kwakathil mayai koibi opposite Millennium Institute of Break matung da mayam butoram nokso bagalena makadaba pau pizeri Koko Migi Lamjing Makada New as Progressive Farmers Club Amade Thawal Kengman Apun Bamaira Paibine Sinduna Ngarang Numidang Bharat Sarkar Amade NSN IMG Santigi Wari gi Warushinda Manipur gi Saktam Kai Bayaroi Haina Thawal Kengman gi Akoiba Mafam Singda Maira gi rally setkre rally du da Saruja Kibasingna Manipur gi Saktam Kai Bayaroi Long Live Manipur Aikoi Imamati Machani Ahum Subanu Pilan Thokna Basingano Haiba Khalau Amade placard sing season aki Maira Kongsat adu da Saruja Kibi Yangkongpam Thoivina Mahorol da gi Hauna Nungsi sana na laminar glaba purup singe marakta amuk hana samnaba yadana lainana ba Bharat Sarkar na singano. Aikoi imamati gi machani haibasi Bharat Sarkar amadi NSN IM anina kangjin ba fai. Adungai ningsing ba thoktoba matamdagi chingni tammi khundadana leilaklaba aikoi bu kari gi damakta maikhoina nakal amagi damakta lepaga hu kamsinduna aikoi gi Manipur gi ngamkhai kai base sukya yaroi haidana ngasi sachari bareli asida kari gumba Manipur gi ngamkhai je kai bagi phibam laklabasu isamak thawai thajaduna Manipur imagi damakta kathok sarage haiba wafam Yaripok ki club Taranithoi ge FX body ama oriba Joint Committee on People's Welfare Yaripok JCPWY na sinduna ngasi Yaripok ta Naga Pisto ki aroiba agreement sign taunabada yaniki badu kari wafam da yaniki bano haiba lebak miyam da khangalu Naga Pisto ki warushina Manipur ge apun bagi saktam kahemba yaroi haiduna mioi lising anirom na maira khongsa chatkrai Sandrakhong Fajankhong Ningel Kak Mayai Lerong Tel Malom Mayai Kaitel Khoirom Kekru Bamalaikai Laimanai Top Poiro Khongjil Bisnu Naha Bamoleirag Sifai Lekai na singba Lekai kya sige Maitai amasung Muslim gi club amasung maira paibi kya na magi lekai da
maira khongset laklaba matung yaripok bazar da pulap pulaba punki rally adu da saruk yakibasingna Manipur gi apunbagi saktam kaiba yaroi Bharat Sarkar gi kanglup naiba thausil yaningde long lip Manipur haiba kholausing su longminaki Amaromda Ningol Club Hairok na khusam naduna Ingorok apunba maira paibi imalup na su ngarang Thobal district ke Hairok kendra gi manungsan ba Ingorok khuldagi nongpok sengmai bazar fawba maira gi rally satki kokomi gi lising makhada satki ba maira gi rally adu da saru ya ki basingna kanglup naiba thoksil chathabi yaroi framework agreement ki warol miam da khangalu Manipur gi apunba gi saktam kai bi yaroi amasung longlip Manipur haiba kholau kya su lauki PHC Sagang Ningtin Mathok Togdre Haiva Local TV Network ta Thasigi Marida Fongdorpadage Cookie Students Organization KSO Samu Lamlan Block Amadi Samu Lamlan Area Chips Association Churchanpur ngasi chatuna Yangshin Krai Yangshin Khongset adu da sarugya kiba KSO ge Education Secretary T David Komna Fongdokibada Kanagumba Mioi Kharana Makoigi personal interest ta Sagang PHC asi Mathok Togdre Hairakiba Laibak Thibani Angakwa Fawi organization gi mioi singna PHC asida laktuna yengba matamdadi patient su leirami staff singchu mathau ningthina tawrami tawutabu pawmi singna lakhi haiba matamdudi all building da seasonary hojina new building da seasonary maramsina Manipur gi lengana 24/7 mathau tawribasida ahenba midyeng changaninge haiki KSO Samalamlan and Chibison na Sagang PHC bu visit tawzare matung da Sagang PHC 24/7 run tawduna after 10 year homanung da run tawduna na hospital sebu public ta press media da lan wan BBC KSO amasung Samalam lan chipation na nungai tawa si press media gi mating loro phongdok sari filmak ta koi KSO team ga Samalam lan chipation visit chachare 24/7 run tawduna PH Sagang PHC run phajana tawri ngasi adu press release da ngasi koina phongdok sari Yangshin Khongset adu da KSO Samu Lamlan Block ki President Tongming Thang General Secretary Teresa Letkolen Haukev Finance Secretary Thangkosai Haukev Social and Cultural Secretary Thangtinlen Lungdim Amadi Samu Lamlan Chip Association ki President Saikolen Tauthang Amadi Atai Thomi Singsu Saruyakhe Panbayabadi PHC asida Dr. Manga Nurse Saruk Yauna Atai Paramedic Staff Mari amasung Subordinate Staff ahum galoinena mathau tawribani Manipur da ahan boina Manipur University ge Foreign Language Korean Department sinduna Korea Foundation gi senthang makhada numinini gi oiba Korean Studies workshop ama ngasi Manipur University ge court hall da hogdokrai workshop asige saruga moina Manipur University gi Foreign Language Department ta Korean Language tamliba mahiroi tarada Korean Sinhan Bank na scholarship pi bagaloina cultural program kya su utki workshop asida sarugya kiba Indian Korean Cultural Center gi director oiriba Kim Kum Yong na phongdorokpada lamdam asida leiriba Korean culture bu pamjaba youth singda Korea gi lon amadi culture gi maramda hena khanganabagi khudong saba piba khaktanatana India da lakadoriba Korean company singda thabak tawnabagi khudong saba du lobi hongloinana lamdam asigi youth singna su isagi culture bu hena fazana khangbiraba matungda Korean culture bu nungsibiyu haikhe I think based on your own culture, you have to learn others. If not, it's skewed too much. You lose your own identity. So I strongly recommend you to learn your own culture first. After that, Korean culture. And especially youngsters, don't addicted too much to Korean film or drama. You study first. But they are not only Korean language or cultural teachers. They are regular teachers in social science and foreign language. But we want them to learn more about Korean culture and language and include in their teaching. Haukiva October 13 Tiva Khangdana Lakiva Megalegi West Gentia Hills ke Thatlaskian Block ki Manung Chanalaiba Mukla Umlang Sordage Doin Suna Imphal West ke Wangoi Police na Konba Jagamadagi Fangbangam Kibaga Loinana Megalegi Jawai Constituency ge MLA Wailak Dimi Shailana Nungaiba Fongdorkli Ngasi Chingmerong da Laiba Classic Grand Pangthokpa Paumi Singa Unaba Amada Manipur State Police Department Manipur ge Deputy CM Y Joy Kumar Amadi Miyo Asibu Fangnaba Honabada Mateng Pangbirakiba Kwai Punomupusu Thagaba Fongdorkli
Panba yai hariba mioi asi Manipur gi saknariba film artist T Lokendro na Facebook ta video ama thaglakpadagi Manipur da leire haiba khangmang amlakibani amadi ngasi mioi asi tekta kaidana phangwang ambiba asi Manipur gi praja singi minungsi chawba amadi National People Party gi thongmi singi mating nani haina mangna makha takhi. Now we have received. Today he is here with us is because all of them because I have heard from him that they used to give him shelter, they used to give him food and all. So on behalf of myself and from the family, and even I was speaking to our Chief Minister, Shri Conrad K. Sangma, Chief Minister of Meghalaya. I was speaking to him on the phone because he also has helped us a lot in this. I informed him that we have found our man. So he also said that please express my gratitude to the people of Manipur as well. Housing ngasi ayu phone kiba Manipuri pause sing asi ge maruba paupuni yang minase. Lamjingba Times Sangai Festival boycott tore lambi tangkai thingbugi khongjang sangsilagani lenga ka makha tana wari sanararoi Sunil Karam Akhanaba Assembly mifam kauba lekhai takhidre CIC Singh Medical College angkhanaba khanakre Imphal Mandle Flight Service hogdokpagi matam lauthokre mafam kaya da section mifam maira khongchat pangthokre NEIDP na miyam galoinana issue sing da saru yakhigani kunjakesor Sangai Express Manipur lenga kamari thamlaroi kokomi ngasidagi miyam gi khongjang kansen gadauri mafam kaya da maira khongchat chatkre maitaiga nagaga yekna banate Khozon Medical College ahum linglagani pokna fam Government ka wari sanararoi haina lauthokre MLA singi yumda thomjin biu lambi tangkai thingbiu kokomi Naga political issue gi waroshin purakna bayanare NSN IM Center gi senthang na state ki medical college ama lingbada cabinet na ayaba pikre Huyen Lanpao cabinet na akhanaba assembly session kaubugi matang da khanakhrabasu warep ti lokhidre MLA singi yumda thomjin ba amadi lambi tangkai thingbugi khongjang ngasidagi sanction biu kokomi Pistok ki matang da miyam na mafong kaya da section mifam maira rally left na sathari Amit Sahana Naga issue gi matang da Sonawal go unakre North East ki nupi sing na direction piba theater festival pangthok lagani Radha Kumar Naharol gi thokdang Imphal Mandle flight service thasi gi kunhumdai da gi hogani haina CM na formal oina lauthokre Manipur da central sponsor scheme gi makada anuba medical college ama hangnabagi cabinet na ayaba pikre Sana Laiba Miyam gi khongjang kangkhalakle tem pairaga ima singna Manipur kannaba khongcha chatkre lenga ka wari sanararoi lambi tangkai tingduna khongjang sanction biu kokomi Imphal Mandle flight service November 19 dagi hauragani Naga peace issue gi matangda Assam gi chief minister na PM unakre Isel Express November 19 dagi Imphal Mandle flight service hogdoklagani haina chief minister na lauthokre Manipur government ka ipau fauna balep lagani Sangai festival boycott tore kokomi Iraiba Hayeng mahiroi singna school gi thongal da thoktuna human sense semgani Assam da mahiroi singna khongjang changsinaba sem sakre November 19 dagi Imphal amasung Mandle gi marakta aeroplane paiba horagani schedule flight oina paibagi ayaba pidri Jirivam da dukan manga maina tumna sakre Aroi bada maroi ba pawm kana fangbigani Kokomina lauthoki bagi matung ina ngasi mafam kaya da miyam amadi mahiroi singna lambi tangkai tingduna khongjang sangsin ki Manipur gi apun gi sakam kai ba yaroi haiba kholauna nintre Manipur lenga ki doctor singna private hospital singda mathau puri ba se mathang sahi ge January amadagi athingba thamle haina ipsana lauthokre Amasung Manipur Police Commando na operation satakre UNLF ki lanmi ani fagat kre Hozikyo ina di matang sida Manipuri Pawlo jare Times of Manipur gi Manipuri Pawing bir basing bamukan na kurum jare